Thobal District Lilong Police Station akonba Lilong Chingjao da thokiba thodok amada mioi manga leikhidaba adu Leingak yanaba purakpadagi hayeng ayuk pung 10 da leikhidaba singi aroiba mathou mangam pangthoklagani haina meeshi asiga leinana shemkhiba JSC gi member Mufti Arshad Hussain phongdorakli Zenims ki Mirel Sangda Paumi Singa Unaba Amada Wafamasi Phongdokladuna Mahang Makatana Hai Ngasi Si Minister gi Secretariat Rajya Sabha gi member Ningthau Shana Jawbalai Semba Thobal gi DC SP local MLA Amadi JSC gi member kaya yauna Si Minister ga unaduna pung ahum lom wari shanake wari shanaba aduda thokiba thogdo adugi matangda Manipur Police ki IG ama yauna Special Investigation Team SIT ama semlaga khudaktagi thijin hanba Leingak na leikhidaba mioi mangada expressia oina lupa lakh tara pibaga loinena makhoi gi imung manunggi mioi amamam Leingak ki thabak hapa thogdo aduda tamthina soklaba mioi ahumda Leingak na compensation oina lupa lakh ani pibaga loinena atai soktuna hospital da layeng chathariba mioi tara mathoidana lupa lakh amamam piba amadi pamdaba thodok sing thorakpa yaba Lilong gi tongan mafam singda Central Paramilitary Amashung State Force ki outpost sing hangba haiba wafam sing asida Leingak yanaba purakibani Leingak yanaba puraklabani na hauzik Zenims ki Mirel Sangda lairiba asiba haksang sing postmortem tawraba matungda hayeng ayuk pung 10 taba matamda leikhidaba singi aroiba mathou mangam pangthoklagani haina su mahang makataki thokriba thodok asigi mathakta investigation tawnangai gi damakte SIT ama high level officer yauna IG yauna SIT ama semba aduga khudak tagi thijenba hauba leikhidriba dilaibak thiba thodok aduda leikhidriba mi sing adugi ex gracia roina lupa lakh tara piba aduga mohoi le horiba imung manung makhai singda sarkar gi government gi oiba job amamam piba aduga hojik yamna jathina so aga lairiba makhong ka aga amadi makhut ka aga lairiba makhai singada sarkar gi maike degi lagani piba aduga so abani na hojik sarkar gi maike di moide job ama piba aduga khara so aga hospitalize tawraga lairiba makhai singda lupa lakh amam piba aduga Lilong manungi area sida henna crime thoktana ngai damakta Central Paramilitary Force amadi Manipuri State ki force si mafam sing asida khara henna sensitive oina lairi mafam sing asida henna thamba